Mizoram da lupa crore chahum ga yankhai ki drug fare. Mizoram police na haukiba August amada capital Aizol mayadagi gari amada puduna lakpa lupa crore chahum ga yankhai henbagi belu oigadaba. Yamlaba drug sing Meeoi laltha joala kauba Aizol da laiba Meeoi amadagi fare hari pausina makata na hari bana akanaba paw ama fangbadagi investigation department special branch amasung special narcotic police team Aizol gi combined team amana Aizol tamna lakiba truck ama khamlaga check tawbada yamlaba drug sing adu fagat kibani. Pagalaba drug sing adudi lupa crore chahum longi belu oigadaba castrol drug kg 20.304 amasung lupa lakh nifuga mapan 0.56 ki belu oigadaba heroin kg 1.652 ni hari. Any state target ki delegate sing saruk yaduna pangthokadaba World Indigenous Day ki thoram miyamna saruk yabiu asang kasar. Thasgi mapanda Manipur Indigenous Forum Manipur State Chapter of the Northeast Indigenous Forum na sinduna Imphal gi Palace Compound da laiba City Convention Center da pangthokadoriba World Indigenous Day gi thoramda lamdam asigi mipum khudimang na cooperation pibiu amasung saruk yabiu. Thoram asida Northeast State Tarretagi delegate kaya sa saruk yagani haina forum asina sinduna ngasi press club da pangthokiba pawgi mifam amada forum asigi wangangloi asang kasar na phongdokre. Mahang na makata na haikibada World Indigenous Day gi thoram asi chahi khudingi oina Northeast Indigenous Forum na sinduna Northeast State sing asida rotation 9 na pangthoktuna lakpa thoram amani chahi asigi oina Manipur na host oina thoram asi pangthokadobani masigi theme na UN na left kiba matungin na Indigenous People's Right to Self-Determination and Pathway Food Security and Sovereignty haibasida oigani maram aduna thoram asida lamdam asigi miyam maru oina Indigenous People sing na saruk yabiu. Indigenous People haibasigi matang da chayi naba mata laite masi Indigenous singi oiba platform amani United Nations gi guide matung ina India gi natraga malim gi oina Indigenous People sing amata oina chapmin na bagi platform amani akang naba tribe natraga community amakhaki oiba wafam nate platform ase Indigenous People sing gi right amasung identity sing adu utuna lariba issue sing asi puna thengna minana ba honna bani. Imphal gi City Convention da pangthokadoriba World Indigenous Day gi thoram ase da Assam, Arunachal Pradesh, Nagaland, Tripura, Mizoram amasung Meghaloi dagi delegate kaya su saruk yagani thoram asi Tripura gi ningthau na chief guest Nagaland amasung Manipur gi MLA singna guest of honor oigani. Special guest oina Tripura amasung Assam gi MLA kaya su saruk yagani. Thoram asi ga mari lainana forum asi nahana lepkiba program sing aduda ahongba mata laite. Thoram asi Northeast ta laiba Indigenous People singi solidarity amasung amana amabu ikai khumnabadu utnabagi mapung oiba pandamda pangthokpani loinana UN gi lamjing makhada malemda laiba Indigenous People singi hakki damakta pangthokpu thoram ama oibana thoram asi da mipum khuding mana saruk yabiu loinana thoram asi hena mapung fahanabagi damakta August 9 amasung 8 da kanaguma lup singna ban blockade na chingba amata tawbiganu haina su appeal tawki. Yelhaumi sing amato oina kok chungsin na duna imalaiba kalhauna ba hona haudrabadi tungda ningamdaba kaya lakani Ranjita Golmai. Manipur gi apunba saktam kaiba yaroi haina amuko na sinduna haukiba chahi 1997 gi August 3 da Meeoi lakh manga henbana saruk yaduna chatkiba rally adubu ningsingduna chahi khudingna amuko na August 3 bu Manipur Integrity Day haina palan pangthokuna lakpagi saruk amoina ngasi su palan thoram ase amuko na sinduna Imphal gi GM Hall da pangthokre. Thoram adugi mangoina na Kangjaibung mamangda laiba Manipur Integrity Pillar da miyamna laika tunai kai khumnaba utki. Thoram aduga mari lainana Kabui Mother Association gi General Secretary Ranjita Golmai na haikibada amuko na chahi khudingi August 3 da Manipur Integrity Day haina palan pangthoklibasi maram chai thoram asida Manipur da khundaminariba furup sing khaibung tahandana ba apunbagi fireba du na hongna ningsing hali lamdam segi saktam kahendana thamna bai khoi puna hona mina ba changi mitop na lamdam asibu nongmo nongmagi machet kaya thongna thugaina ba hona riba sing ase khoina khangba changi ipa ipu haktaktagi lairoklaba khoi gi pari puri gi oibalam kaya German Road amasung Tiger Road haina maming thonduna semjinbagi mathakta Kanglagi gate asibu kuki in pina makhoi gi ni haina phongdorakliba kaya ase ekhoi amato oina kokjungsin na duna punna thengna mina ba changi asiguma kaya ase khoina thengna duna imalaiba kannaba hona haudrabadi tungda ningamdaba kaya lakani haina phongdoki. Thoram aduga mari lainana amuko gi president Nando Luwang na haikibada haukiba chahi 1997 gi August 3 da Meeoi lakh kaya na saruk yaduna chatkiba rally adubu ningsingduna amasung numit aduda miyam punna Manipur gi apunbagi saktam kaidana ba longmina kiba waref adu hena chechinabagi dama chahi khudingi August 3 na lakpada Manipur Integrity Day gi thoram pangthokuna lakli. Amuko gi pandamdi lamdam asida khundaminariba furup kanglu khudingmak manaba thakta punna chawkhatminaduna apunba Manipur amagi saktam kaihandana thamnaba hotnabani. Manipur masagi su nombagi culture leijaba lamdam ama oina hurakhibani adubu Bharat lengak makhada ngasidi agitation culture ama oina onthoklei. Bharat lengak ki divide and rule gi policy na Manipur asi tangdu leitadaba fibam ama mayoknare lamdam asigi yellow missing refugee amagumna relief camp sing da lairi.
Bharat Sarkar gi machet makai oiba thausilna ingna chikna leijaramba Manipur ngasidi tangdu leitadaba fibam ama mayoknare. Bharat lengangna kanglup amada ama haijin kanglup amadana ama haijin tawduna ngasidi lamdam asi tangdu leitana leiba lamdam ama haibadu oidre Manipur miyamna matam khara nongmai makhol tadre haina lamdam asida ingtapa hanjile haina lobudi langani national highway singna maning tamna chatpa ngamdribasi Bharat Sarkar na atamna chathaba thawongni. Masimang ngasi fawbada national highway singda free movement lehenba ngamdribani asigumba India lenga ki pukchel singdaba thawongna Manipur tangdu leitaba purakpa ngamdribani. Kuki militant singi minglauduna lambi semnaba honaraliba asida India lenga na karimata haiba ngamdriba karigino. Asigumba thawong sing asina lamdam asida leminariba kanglu phurup singi marakta nungsinadana bagi machak ama oheli tongan na leiriba lambi sing makhoina maming thonbada India lenga na yagadoribra haina Manipur special incentive revision sasinna bakangbu na miyangi mihut khalhan gumsi leiba asigi parliament ta opposition gi masak nairaba MP ke ana election commission of India ECI na Bihar da chathariba special incentive revision SIR na Meeoi lakh humfuga manga rom voter list gi lauthokna ba thawrang torakpadu yaningdaba fongdok tuna numit humni hena charang na ba thoki ECI gi thawrang adu leiba asigi Constitution gi mayoktani madu tokfam thoktabani haina yeli adubu ruling gi maikaidagi ECI gi thawrang adugi mayokta wangangde maduna maram oiraga Bihar da SIR tawraga mari makong chumdaba voter list gi mi lakh humfuga manga lauthokli badu BJP da vote fanglare haina khanba singna makhoibu vote thada halagandi BJP maithiragani haina thawoina tawbani haina marasiri SIR haibasi handak kesin ahan bacha thabana te masi Bihar da kumja 2003 da su chathaki tawbadadi masamak asi voter ni haiba lepnana bagi damakta Aadhaar card natraga ration card ta chakang se oiba yahandabasina mi mayam ama voter list gi lauthok khinabagi machak oiragli BJP gi luchingba masung JDU gi masak naiba Meeoi kayana voter list gi lauthok kadoriba Meeoi lakh humfuga manga sigi manungda sikhiba mayam ama su yauri hanjin na assembly constituency khara da voter oiba su yauri ECI na ului hariba sakhangche tararom adusu utpangamdaba yauri masigi mathakta mitop mayam ama voter list yaurami haina marasiri Bihar demography gi ahongba malakle urbanization tawrakpa mitop mayam changsilakpa anoba voter listing hapchilakpa asina mawong chumdragadi revision asida lauthui SIR asi booth level gi officer singna yumthong khudingi chatuna sengba voter oibra natraga oidabra haibadu thijeli voter list amagi leifam house number amasung family gi Head chingbagi maming matha sing yauriba sing aduga nauna hapchilakliba voter sing aduga chungsinnabra haina hayengi hapchilakliba voter sing aduna sakangche makhal taragi manungda ani di sungsoi soiduna utkadabani sakhangche tara adugi manungda Meeoi aduna pokpagi birth certificate passport class 10 exam thakibagi marksheet na chingwa puthokpa ngamdragadi voter list yauriba Meeoi adu asengma voter nati haina lauthokani matam amada politics tawba singna mikhalgi yenglaga voter list mitop mayam ama hapchenbagi chatnabi asi Manipur dasu Lairi Bihar gumba state mitop yaure hariba sing asidi ayambana Bangladesh rom dagi changlakpa ronghiga kangbuni yumthang naba Nepal dagi changlakpa kharasu yauramba yai aduga Manipur da hojik leishiliba mitop sing asidi Myanmar dagi changsilakpa mayam amasu yawi amadi Bangladesh ki changsilakpa mayam amasu yawi leiba asigi akhang hei kayana fongdoknarakpagi matung ina Bihar da SIR tawrurabagi leiba wathok oiriba sigi mathangda Manipur da so oirakani Manipur Legislative Assembly gi mikhalsu naksilaklibanina SIR tawnaba election commission thawrang tawkhrabani Manipur da pangtholiba state assembly gi mikhalasi malemgi atai mafam amata da thengnaroidaba pungtop topa makhal amani pikraba state asida ching amasung tam haina khaidokliba asida chingina bot thadabagi kanglon ama tampak thana kanglon ama chanai hojikti tampak lamda su chingi bot matau adu changsilakpa hore masi democracy gi di yamaunaba amani Chingda pangtholiba mikhal singda chada marfu taradi voter singna masana pamjaba Meeoi da vote hadaba phangde khulai paiba mayam amana hairakpa misak tuda vote hadaba chanai voter mayam vote hadaba laktruga su nongmai paiba sing aduna presiding officer sing adubu kudum chalaga makhoina thadaning ba mafamda vote hadai thawong asi Naga gi da su tawi Kuki gi da su tawi Myanmar rom dagi changsilakpa Kuki sing asi handak pangthokadoriba SIR da lauthokpa ngamlagadi yaifaba oigani matang asida panjaningba wafam di karigumba ikhoina irang lakani haiduna Thadokhiba targadi mitop mayam amana mateng pangsilaga miyamgi mihut khalakani masi aikhoina soidana thengnaragadaba mawong amani haiduna tumina leithokpa chumloi asengma voter singna masagi mihut khanjanaba election commission of India na ECI na thabak lokhat aningi